Cookie singi mathakta chathariba khongjang handok hanaba laingakna Foothills Naga Coordinating Committee FNCC ga wari sasi haina kaukiba adu FNCC ki maikaidagi chatloidori laingaka su chatnariba cookie khulai paiba loop ama oiriba KNFP ki kader singna Kangpokpi district ki IRENG Naga khul gi pochai kaya thugairambaga loinana khul asigi memorial stone da cookie land tharamba amadi Khul asigi chairman da KNFP gi luchingba Tiger na phone tawraktuna hat kani haina ki halakpaki mathakta khulai matik chana paiba lanmi kuntra rom thara ambagi mayokta Joint Tribe Council amadi Foothills Naga Coordinating Committee na Cookie Shingbu Foothills Naga gi area da changbada athingba thamlakhibani Hairiba matam kaktaba khongjang asina maram oiraga Cookie Furuf ki miyoi shing Chuchanpur amadi Kangpokpi chatpa yadana lakhibani Changsi laklipa khongjang handokna ba laingakna ngasi ayuk pung 12 da FNCC ga wari sasi haina chepau pikibani adubu FNCC gi maikaidagi haukiba kumja lishing ani kunga manga gi August 9 da laingaka yanakiba wafam thabakta onthokta amadi KNFP gi commander Tiger gi mathakta action amata lawdaba asina maram oiraga laingaka unadana ba firep asi lawrakpani haina FNCC gi cherol amana hairakli